Hyderabad, 27 November 2017 gi ayuk angan mada Swati Redina magi nupa Sudagar gi thabak chatpa nangnaba chaksangda chak thongamani. Sudagar su magi thabak chatnaba irujaba luiraga thorakpani aduga Swati da chak loisinaba hairami. Tanja aduda mapandagi makoigi thong adubu hangnaba thilakpani. Chaksangda leiribi Swati na magi nupa Sudagar da thong adu hangnaba hairami. Sudagar na thoraktuna thong adu hanglubada mapanda mioi mari leirami. Mioi mari duna Sudagar da ilakpani aduga makoi marina Sudagar bu phajinduna makoigi yum manungda pusilakpani. Matam aduda Sudagar na hauna laurami makol adu tabada magi nupi Swati su chentholakpani. Magi nupabu mioi marina phajinduna phuraga leiramba adu ubada Swati na kanbinaba hairambani adubu Swati gi wa adu kanana su taramkhide makoi mari gi manungdagi mioi amana Swati bu phadoktuna tongana puthoklami aduga makoi mioi ahum aduna Sudagar bu yam thina phurami mioi amana magi pocket gi bottle ama lawthoktuna Sudagar gi maida spray kapsulambani matam aduda Sudagar khangma ngamdaba chaina ama phawrongki mamai asi maina chakthekpaga manarami. Sudagar gi maida kapsuliba adu atai karisu nate madudi acid ni. Sudagar gi maida acid hajilakpa aduda khangma ngamdabadagi laurami aduga makhada chaina khangduna olami. Matam aduda mioi ama petrol gi bottle ama lawthoktuna amuka Sudagar gi maida hajilambani adugi matungda makhet ama putoktuna Sudagar gi maida mai tharambani. Ahanmada acid ki chaina khanglingai amuka petrol hajinduna mai thaba adu Sudagar gi mafamda kari karamba chaina phanglangani. Sudagar na chaina mayam adu khangma ngamdabadagi kanna makol hauna laurambani. Sudagar na makol hauna lauramba aduda makoi marina thong hangduktuna chenkhirami adubu hojiksu Sudagar gi maida mai chaklibani. Hairiba thodok punamak asi magi nupi Swati na su uribani adubu nupa amana mabu phajinduna thamlambana kappa natana upai karisu laikidabani. Makoi mioi marina chenkhiba aduda Swati na makoi gi sofa mathakta kuptana thamba phi blanket amana Sudagar gi maida chakliba mai adubu muthalami. Mai adu mutkre adubu Sudagar gi mai gi phibamdi yamna soklami. Maina chakraba mai adu hojikti Sudagar gi saksu khangma ngamlamdre. Swati na mapanda chenthokutuna laikai gi mioising tanaba laurami makoibu kanbinaba aduga ambulance ta call tawkibani. Mafam aduda ambulance laktuna Sudagar bu DRDO hospital da pukhatlambani. Sudagar gi phibam adu lubana maram oiraga ICU da pusinkirami. Swati na thawai nungaitana thokliba thodoksing adugi matangda magi manembokta call tawduna hairambani. Wari adu tabada Sudagar gi mamasu thajidaba angakpa ama phawrami aduga thodok adugi matangda Sudagar gi manaunupada tamlami aduga makoina kudakta DRDO hospital da laklami. Makoina hospital yaubada yamna akiba angakpa ama phawrami. Sudagar asi hingli haibadani adubu magi mai asi maina loina chakhibadagi Sudagar ni haiba phaw khangma ngamdrabani. Hospital da makoigi mari mata mayam amasu laklami aduga hospital gi mioisingna hairiba thodok asi mangonda landarakpa thodok amani khalamki maram asina hospital gi staff amana police da pau pirami. Polisu ngahak leiraga hospital aduda yaruklami aduga doctor ga wari sanarami. Sudagar gi maida ahanmada acid hajilambani matam aduda 30-35% di chathatkrabani adugi matungda amuka petrol haiduna mai tharambani. Hojik Sudagar gi magi phibam asi yamna luribani. Hojik leiriba phibam asina patient da wahang pahong tawbadi yaroidaba leibana FIR ama hana ikhalaba matung thodok asigi eyewitness oihoriba magi nupida wahang pahong tawrami. Police na Swati Reddy da hangmada Swati na chaksangda chak insang thongngai Sudagar na magi thabak chatnabagi loisilingai cherak aduda sakhangdaba mioi mari laklaga phuba chaiba tawrambani aduga makoi mari asi kanano haibasu khangde mamaida phina loina kupi. Kari maramgi Sudagar bu thina phuramlibano khangde makoi mioi mari dagi mioi amana aibu phajiduna thamkibani. Makoina chakraba matungda Sudagar asibu hospital da
ꯄꯨꯈꯠꯂꯝꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯣꯀꯦꯜꯒꯤ ꯃꯤꯑꯣꯏꯁꯨ ꯃꯥꯟꯗꯦ ꯍꯥꯏꯅ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯑꯗꯨ ꯏꯈꯠꯇꯨꯅ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯐꯃꯨꯡ ꯃꯌꯥꯗ ꯃꯥꯒꯤ ꯅꯨꯄꯤ ꯁ꯭ꯋꯥꯇꯤꯅ ꯐꯝꯗꯨꯅ ꯁꯪꯂꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯁꯨꯙꯥꯀꯔꯒꯤ ꯃꯥꯏ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯎꯗ꯭ꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯥꯏꯗ ꯕꯦꯟꯗꯦꯖ ꯂꯣꯏꯅ ꯌꯦꯠꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯁ꯭ꯋꯥꯇꯤ ꯑꯁꯤ ꯅꯔꯁ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯥꯟꯅ ꯃꯥꯅ ꯍꯣꯁꯄꯤꯇꯥꯜ ꯑꯌꯥꯝꯕꯗ ꯊꯕꯛꯁꯨ ꯇꯧꯔꯝꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁ꯭ꯋꯥꯇꯤꯅ ꯑꯌꯥꯝꯕ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯁꯨꯙꯥꯀꯔꯒꯤ ꯃꯥꯏꯗ ꯌꯦꯠꯂꯤꯕ ꯕꯦꯟꯗꯦꯖ ꯑꯗꯨ ꯅꯨꯡꯇꯤꯒꯤ ꯂꯧꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯤꯗꯥꯛ ꯇꯩꯗꯨꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯟꯗꯦꯖ ꯂꯧꯊꯣꯛꯇꯨꯅ ꯗ꯭ꯔꯦꯁꯤꯡ ꯇꯧꯕ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯂꯩꯍꯜꯂꯝꯈꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯨꯙꯥꯀꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯁꯨꯙꯥꯀꯔꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯥ ꯐꯒꯠꯂꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯁꯨꯙꯥꯀꯔ ꯑꯁꯤ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯕ, ꯀꯔꯤ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯇꯥꯟꯅꯕ, ꯇꯨꯃꯤꯟ ꯂꯩꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨꯒꯤ ꯇꯥꯏꯑꯣꯟꯅꯕꯗ ICUꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯝꯕ ꯃꯃꯥ ꯃꯄꯥ ꯃꯅꯥꯎꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ? ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯁꯨꯙꯥꯀꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯍꯥꯟꯅꯒ ꯌꯦꯡꯅꯔꯕꯗꯤ ꯈꯔ ꯃꯈꯩ ꯐꯒꯠꯂꯝꯃꯤ, ꯔꯤꯀꯣꯚꯔ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯗꯣꯛꯇꯔꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯁꯨꯙꯥꯀꯔ ꯑꯁꯤ ꯐꯒꯠꯂꯛꯄ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯁꯛ ꯑꯁꯤ ꯍꯥꯟꯅ ꯂꯩꯈꯤꯕ ꯁꯛ ꯑꯗꯨꯗꯤ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛ ꯑꯁꯤ ꯇꯥꯍꯟꯁꯤ ꯍꯥꯏꯔꯕꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯔꯒ ꯌꯦꯡꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯁꯔꯖꯔꯤ ꯇꯧꯕꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯑꯗꯨꯃꯛ ꯇꯥꯒꯅꯤ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯖꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯍꯥꯟꯅꯒꯤ ꯁꯛ ꯑꯗꯨ ꯇꯥꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯒꯤ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ, ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯁ꯭ꯋꯥꯇꯤꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯔꯝꯃꯤ꯫ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯔꯕ ꯃꯇꯨꯡ ꯕꯦꯟꯗꯦꯖ ꯍꯥꯡꯕꯗ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯑꯗꯨꯃꯛ ꯇꯥꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯍꯦꯛ ꯌꯦꯡꯕꯗ ꯁꯨꯙꯥꯀꯔꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯒꯅꯤ꯫ ꯁꯨꯙꯥꯀꯔ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯐꯔꯦ, ꯍꯥꯟꯅꯗꯧꯅ ꯑꯃꯨꯛꯀ ꯋꯥꯔꯤ ꯁꯥꯅꯕ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯁꯤ ꯁꯤꯕ ꯐꯥꯎꯕꯗꯤ ꯁꯤꯍꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯁꯨꯙꯥꯀꯔꯅ ꯆꯥꯕ ꯑꯁꯤ ꯃꯍꯤꯒꯤ ꯁꯔꯨꯛꯅ ꯍꯦꯟꯅ ꯆꯥꯔꯤꯕꯅꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯃꯄꯪ ꯑꯣꯏꯕ ꯄꯣꯠꯁꯛꯁꯤꯡ ꯄꯤꯖꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯜꯂꯛꯄꯅ ꯃꯄꯪꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛꯁꯨ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯆꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯤꯡꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯃꯥꯅꯗꯤ ꯈꯪꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯃꯆꯥꯕꯨ ꯈꯪꯍꯟꯗꯅ ꯌꯨꯝꯗ ꯆꯠꯇꯨꯅ ꯍꯥꯃꯦꯡꯒꯤ ꯁꯥ ꯂꯩꯔꯒ ꯃꯆꯥꯒꯤꯗꯃꯛ ꯃꯃꯥꯅ ꯍꯥꯃꯦꯡꯒꯤ ꯁꯥ ꯑꯗꯨꯕꯨ ꯁꯨꯞ ꯑꯣꯏꯅ ꯁꯦꯝꯂꯒ ꯇꯤꯐꯤꯟ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯙꯥꯀꯔꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯃꯆꯥꯗ "ꯁꯦ, ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯟꯁꯥꯡ ꯄꯨꯔꯛꯂꯕꯅꯤ"꯫ ꯇꯤꯐꯤꯟ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯨꯞ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯁꯨꯞ ꯑꯁꯤ ꯊꯛꯅꯤꯡꯂꯝꯈꯤꯗꯦ꯫ "ꯉꯁꯤꯗꯤ ꯑꯩ ꯊꯛꯅꯤꯡꯗꯦ, ꯀꯣꯟꯅ ꯊꯛꯂꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯥꯅ ꯊꯛꯅꯤꯡꯗꯦ ꯍꯥꯏꯕ ꯑꯁꯤꯗ ꯃꯃꯥꯗꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯁꯨꯙꯥꯀꯔꯅ ꯄꯨꯛ ꯐꯖꯅ ꯊꯜꯂꯕꯁꯨ ꯍꯥꯃꯦꯡꯒꯤ ꯁꯥꯅ ꯁꯦꯝꯕ ꯁꯨꯞꯅꯤ ꯍꯥꯏꯔꯕꯗꯤ ꯑꯗꯨꯝ ꯊꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯉꯁꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯈ꯭ꯔꯕ ꯁꯨꯞ ꯑꯁꯤ ꯊꯛꯅꯤꯡꯗꯦ ꯍꯥꯏꯔꯝꯕ ꯑꯗꯨ ꯃꯥꯒꯤ ꯃꯃꯥꯈꯛ ꯅꯠꯇꯅ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯅꯁꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯎꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯙꯥꯀꯔꯒꯤ ꯃꯃꯥꯡꯗ ꯍꯥꯃꯦꯡꯒꯤ ꯁꯥꯅ ꯁꯦꯝꯕ ꯁꯨꯞ ꯑꯗꯨ ꯊꯝꯕꯗ ꯁꯨꯙꯥꯀꯔꯒꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯇꯕ, ꯍꯩꯅꯗꯕ ꯔꯤꯑꯦꯛꯁꯟ ꯑꯃ ꯎꯕ ꯐꯪꯂꯝꯈꯤ꯫ ꯁꯨꯙꯥꯀꯔꯅ ꯁꯣꯛꯂꯤꯕꯁꯤ ꯁꯨꯞꯅꯗꯒꯤ ꯃꯥꯏ ꯈꯛꯇꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯤ ꯍꯥꯟꯅꯒꯤ ꯋꯥꯈꯜ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗꯤ ꯆꯤꯡꯅꯕ ꯈꯔ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯅꯨꯃꯤꯠꯇꯁꯨ ꯁꯨꯙꯥꯀꯔꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯃꯌꯥꯝꯕꯒꯤ ꯃꯊꯛꯇ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯤ꯫ ꯍꯥꯟꯅ ꯃꯥꯅ ꯑꯣꯏꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯑꯁꯤꯒ ꯃꯥꯟꯅꯔꯝꯗꯦ꯫ ꯃꯥꯅ ꯆꯠꯄ ꯈꯨꯆꯠ ꯑꯃꯗꯤ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯒ ꯃꯥꯒꯤ ꯈꯣꯟ ꯑꯗꯨꯁꯨ ꯃꯥꯟꯅꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯁꯤꯅ ꯁꯨꯙꯥꯀꯔꯒꯤ ꯃꯅꯥꯎꯅꯨꯄꯥꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯃꯥꯅ ꯐꯖꯅ ꯈꯪꯂꯝꯗꯦ꯫ ꯑꯍꯥꯟꯕ ꯎꯅꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒ ꯌꯥꯝ ꯍꯔꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯀꯔꯤꯁꯨ ꯀꯣꯏꯅꯕ ꯂꯩꯇꯅ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝ ꯂꯣꯏꯅꯔꯝꯕ ꯑꯗꯨꯁꯨ
ꯍꯧꯖꯤꯛꯇꯤ ꯑꯍꯣꯡꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯍꯥꯏꯒꯗꯕ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨꯈꯛ ꯍꯥꯏꯔꯝꯃꯤ꯫ ꯗꯤꯁꯦꯝꯕꯔꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯁꯨꯙꯥꯀꯔꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯃꯌꯥꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯦꯁꯇ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯅꯪꯒꯤ ꯅꯌꯥꯝꯕꯕꯨ ꯐꯨꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯦꯟꯈ꯭ꯔꯕ ꯃꯥꯜꯂꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯅꯕ ꯀꯟꯅ ꯊꯤꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯂꯩꯔꯕꯗꯤ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯁꯨꯙꯥꯀꯔꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯆꯤꯡꯅꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯄꯨꯂꯤꯁꯁꯨ ꯁꯨꯙꯥꯀꯔꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯍꯥꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯁꯨꯙꯥꯀꯔ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯁꯦꯡꯕ ꯁꯨꯙꯥꯀꯔ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ? ꯑꯗꯨꯒ ꯑꯃꯅ ꯃꯍꯥꯛ ꯑꯁꯤ ꯁꯨꯙꯥꯀꯔ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯗꯣꯛꯀꯅꯤ? ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯐꯝꯗ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯨꯙꯥꯀꯔ ꯑꯁꯤꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯂꯧꯔꯒ ꯍꯥꯟꯅꯒꯤ ꯁꯨꯙꯥꯀꯔꯒ ꯃꯦꯆ ꯇꯧꯗꯨꯅ ꯌꯦꯡꯂꯕꯗꯤ ꯈꯪꯕ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯍꯩꯁꯤꯡꯅ ꯁꯨꯙꯥꯀꯔꯅ ꯂꯩꯔꯤꯕ ICU ꯔꯨꯝ ꯑꯗꯨꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯗꯒꯤ ꯁꯨꯙꯥꯀꯔꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯑꯗꯨ ꯂꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯑꯗꯨ ꯑꯙꯥꯔ ꯀꯥꯔꯗꯀ ꯂꯤꯡꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠꯁꯤꯡ ꯑꯗꯨ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯑꯗꯨ ꯆꯥꯟꯅꯔꯝꯈꯤꯗꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯅꯤ? ꯁꯨꯙꯥꯀꯔꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠ ꯑꯁꯤꯅ ꯍꯥꯟꯅꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯑꯗꯨꯒ ꯃꯥꯟꯅꯔꯝꯗꯕ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯑꯉꯛꯄ, ꯌꯥꯝꯅ ꯂꯨꯕ ꯀꯦꯁ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯃꯛ ꯁꯨꯙꯥꯀꯔꯔ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯍꯪꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯃꯌꯥꯝ ꯑꯁꯤ ꯑꯥꯏ ꯋꯤꯠꯅꯦꯁ ꯑꯣꯏꯍꯧꯔꯤꯕ ꯁꯨꯙꯥꯀꯔꯒꯤ ꯅꯨꯄꯤ ꯁ꯭ꯋꯥꯇꯤꯗ ꯍꯪꯗ꯭ꯔꯕꯗꯤ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯋꯥꯇꯤꯕꯨ ꯀꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ, ꯃꯇꯝ ꯃꯐꯝ ꯆꯞ ꯆꯥꯅ ꯍꯥꯏꯅꯕ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯤꯑꯣꯏ 4 ꯂꯥꯛꯂꯒ ꯐꯨꯔꯝꯕꯅꯤ, ꯑꯗꯨꯒ ꯑꯦꯁꯤꯗ ꯍꯩꯖꯤꯜꯂꯕ ꯃꯇꯨꯡ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯟꯗꯨꯅ ꯁꯨꯙꯥꯀꯔꯒꯤ ꯃꯥꯏꯗ ꯃꯩ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯅꯤ, ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯅꯣꯏꯁꯨ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯤꯗꯒꯤ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯁ꯭ꯋꯥꯇꯤꯗ ꯋꯥꯍꯪ ꯑꯃꯗꯒꯤ ꯋꯥꯍꯪ ꯑꯃ ꯍꯪꯂꯝꯕꯗ ꯁ꯭ꯋꯥꯇꯤꯁꯨ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯋꯥꯕ ꯑꯌꯦꯠꯄ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁꯀꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯗꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯁ꯭ꯋꯥꯇꯤꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯁꯦꯡꯕ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯑꯉꯛꯄ, ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ, ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯁꯤꯒꯨꯝꯕ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ꯫ ꯁ꯭ꯋꯥꯇꯤꯅ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯅ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ, ꯍꯥꯏꯕꯗꯤ 2014ꯗ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯅꯤꯁꯨ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯋꯥꯇꯤꯅ ꯑꯀꯣꯟꯕ ꯑꯉꯥꯡ ꯐꯪꯕ ꯃꯇꯝꯗ ꯀꯔꯤ ꯁꯣꯏꯕꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯀꯔꯝꯕ ꯑꯅꯥꯕꯅꯅꯣ ꯈꯪꯗꯦ, ꯃꯁꯥꯗ ꯑꯅꯥꯕ ꯑꯃ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯁꯨꯙꯥꯀꯔ ꯑꯃꯗꯤ ꯁ꯭ꯋꯥꯇꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁ꯭ꯋꯥꯇꯤꯅ ꯅꯨꯡꯇꯤꯒꯤ ꯈ꯭ꯋꯥꯡ ꯈꯣꯡꯒꯤ ꯑꯅꯥꯕ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯄꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯁꯨꯙꯥꯀꯔꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯁꯨꯙꯥꯀꯔꯅ ꯍꯣꯁꯄꯤꯇꯥꯜ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ, ꯗꯣꯛꯇꯔ ꯀꯌꯥ ꯑꯃ ꯇꯥꯟꯅꯔꯝꯃꯤ, ꯌꯦꯡꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯥꯕ ꯐꯕꯗꯤ ꯀꯧꯔꯝꯗꯦ꯫ ꯗꯣꯛꯇꯔꯅ ꯁ꯭ꯋꯥꯇꯤꯒꯤ ꯑꯅꯥꯕ ꯑꯁꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯗ ꯌꯦꯡꯍꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯁ꯭ꯋꯥꯇꯤꯒꯤ ꯑꯅꯥꯕ ꯑꯁꯤ ꯐꯍꯟꯅꯤꯡꯕꯗꯒꯤ ꯃꯥꯒꯤ ꯑꯆꯤꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯅꯥꯕ ꯐꯔꯒꯗꯤ ꯍꯥꯏꯗꯨꯅ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯃꯐꯝ ꯀꯌꯥꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯁꯨ ꯐꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯅꯛꯅꯅ ꯂꯩꯕ ꯔꯥꯖꯦꯁ ꯀꯧꯕ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯀ꯭ꯂꯤꯅꯤꯛ ꯑꯁꯤ ꯁ꯭ꯋꯥꯇꯤꯒꯤ ꯌꯨꯝꯒ ꯈꯔ ꯅꯛꯅꯅ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯁꯨꯙꯥꯀꯔꯅ ꯄꯨꯗꯨꯅ ꯂꯥꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯔꯥꯖꯦꯁꯀꯤ ꯀ꯭ꯂꯤꯅꯤꯛꯇ ꯁ꯭ꯋꯥꯇꯤꯒꯤ ꯃꯁꯥꯖ ꯇꯧꯕ ꯍꯧꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁ꯭ꯋꯥꯇꯤꯒꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯥ ꯁꯨꯙꯥꯀꯔꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯥꯎꯔꯝꯃꯤ꯫ ꯐꯖꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯂꯕꯗꯤ ꯁ꯭ꯋꯥꯇꯤꯒꯤ ꯑꯅꯥꯕ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯐꯔꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯔꯨꯇꯤꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯁꯨꯙꯥꯀꯔꯅ ꯊꯕꯛ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯥꯒꯤ ꯕꯥꯏꯛꯇ ꯍꯥꯞꯇꯨꯅ ꯊꯦꯔꯥꯄꯤ ꯇꯧꯕ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯔꯥꯖꯦꯁꯅ ꯊꯦꯔꯥꯄꯤ ꯇꯧꯔꯕ ꯃꯇꯨꯡ ꯁꯨꯙꯥꯀꯔꯅ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯏ꯫
asumna makoina physiotherapy tauba leplamde swati dasu khara makhai pharakpa aduna chatpa sungamlami aduga nongmadi swati na magi nupada aigi physiotherapy chatnabagi damak nangna thabak ngana halaklaga aibu amuk thindi bado nangsu yam warani aduna ai adum chatlage yamna lapasu natte hairami Sudhakarna karisu kaide nangna tawgudaba course to tha kayagino phajana loisilu adu oirabadi nangi anaba adusu loina naba pharadabani hairamki hojikti swati mathanda Rajesh ki clinic da chatuna physiotherapy tawba horami adubu Rajesh na physiotherapy tawbada makhoi ani gi marakta yamna nakshinaba koinadaba ama oirami matam khara leiraga Rajesh na swati gi yumda laktuna physiotherapy tawba horami makhoi anina physiotherapy tawribra natragana tawdabra haiba adudi khangma ngamjadre adubu makhoi ani nungsinaba horami mawa mapuroiba leirabi swati na Rajesh bu nungshirami aduga Rajesh nasu swati bu macha leire magi nupa leire khangna nungshiramki makhoi ani tana thana yadaba ama oirami adubu makhoi ani gi marakta Sudhakar achina ayetpa ama oirami angakpani Sudhakar ga luhongduna macha ani leiraba magi nupa adubu atopa nupa amagi damak ayetpa oirakpa haibasi makhoi anina Sudhakar achi makhoi ani gi mafamda elaktanaba khanarami Nongma swati na TV yenglingaida movie ama laklami madudi Yebaruni Yebaru hariba movie asi South movie ni South movie adu yenglubada swati na Rajesh bu call tawduna swati gi yumda laknaba hairami Rajesh su magi clinic tagi thoraktuna swati gi yumda laklami aduga movie adu yengduna makhoi ani khanaba haurami adugi matungda makhoi anina movie asi YouTube tagi hanjin kullak hena yenglami movie adugi wari asi mi amagi sak amabu plastic surgery tawduna honglaga mi amagi role da sanaba movie amani movie asi hana yengbiraba tarabadi movie asigi wari asi amuka hena khanglamgani makhoi anina movie adu yenglubadagi makhoi ani yemfamda phatraba wakhal ama laklammi asumna 26 November 2017 laklami hariba numit asigi numidangda Sudhakarna magi thabak loiraduna yumda halaklambani yum yauraga thong hangduna yum manungda changlakpa matamda maningdagi kanagumba miyoi amana lukhamlomda thomlammi matam aduda Sudhakar su wakhal manglammi Swatina Sudhakar bu phamungda posinduna hiphalambani Sudhakarna wakhal tarakpada Swatida hanglammi aisha kari tawhrage ai karisu ningsingba thoktre Swatina nangna thabak halakpa matungda phamungda tumlambani aduga yawolbada makhada onthakibadagi kokta sokhibani aduga Sudhakar da yona thonghiba adu atai kanana sunate Rajesh nani Rajesh na maningdagi yona thomlaklaga yumda amu chatkibani adubu Swatina call torokpa ngairambani asumna nongalamdai pung manga makhai aduwaida Swatina Rajesh ta call toroklami aduga Swati gi yumda laknaba hairami Rajeshu Swati gi yumda yaruklami aduga Swatina magi nupagi kokta bendes yetpiduna leirambani matam aduda Sudhakar di tumdana leirami adugi matungda makhoi anina Sudhakar gi maida yotna thomlambani makhoi anina hanjin kayarak maida yotna thongkibani aduna Sudhakar gi sak asisu khangmangamkhide matam aduda Sudhakar gi aroiba matam oiramki Hojiksu Swati amadi Rajesh makhoi anigi mafamda Sudhakar asi sire haiba thajaramde Swatina petrol gi bottle ama hanadigi lauduna thamlamba adu Sudhakar gi maida hairambani Sudhakar gi mai asi yotna kayarak hana thombadagi mai tangkhai tana kairabani adubu adugi mathakta petrol haijinduna Rajesh na mai thagibani Sudhakar gi mai asi maina loina chakhrabani adugi matungda mana tumlamliba kambor aduna yomsinduna Rajesh ki gari gi maning diki da haptuna kilometer humpudara lapna chatlaga leiba umang amada puduna chatlammi mafam aduda leibak tawduna Sudhakar bu phumnaba tawrambani adubu hojiksu makhoi anigi mafamda Sudhakar asi sak khangani haibagi jingnaba leibadagi petrol haijinduna amuka mai tharamani aduga leibak adu khojinduna phumnambani adugi matung makhoi anina yumda halaklaga makhadana makhoi gi plan gi matung ina tangkhai amadi tawkhrabani adubu hojiksu makhoi gi plan gi matung ina tawgadaba tangkhai ama walibani asengba Sudhakar di makhoi anina hatkhrabani adubu Sudhakar asi mayamgi mafamda sidri haina urkadawribani
ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯦꯁ ꯑꯁꯤ ꯁꯨꯗꯥꯀꯔ ꯑꯣꯏꯅ ꯎꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯔꯥꯖꯦꯁꯄꯨ ꯁꯨꯗꯥꯀꯔ ꯑꯣꯏꯅ ꯎꯍꯟꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ꯫ ꯔꯥꯖꯦꯁꯀꯤ ꯃꯥꯏ ꯑꯁꯤ ꯁꯨꯗꯥꯀꯔꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯒꯗꯕꯅꯤ, ꯃꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯁꯨꯗꯥꯀꯔꯒꯤ ꯃꯐꯝꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯗꯒꯤ ꯇꯉꯥꯏꯃꯛ ꯐꯥꯗꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯅꯤ꯫ ꯍꯥꯏꯕꯗꯤ ꯁꯨꯗꯥꯀꯔ ꯑꯁꯤ ꯁꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯂꯒ ꯇꯧꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯔꯥꯖꯦꯁꯅ ꯁꯨꯗꯥꯀꯔꯅꯤ ꯍꯥꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯔꯥꯖꯦꯁꯀꯤ ꯃꯥꯏꯗ ꯔꯥꯖꯦꯁꯅꯤ ꯍꯥꯏꯅ ꯈꯪꯕ ꯉꯝꯗꯅꯕ ꯃꯥꯏ ꯑꯁꯤꯕꯨ ꯁꯣꯛꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯗꯥꯀꯔꯕꯨ ꯎꯃꯪ ꯑꯃꯗ ꯐꯨꯝꯂꯝꯂꯕ ꯃꯇꯨꯡ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯔꯥꯖꯦꯁꯀꯤ ꯃꯅꯤꯡ ꯍꯥꯏꯕꯗꯤ ꯂꯨꯈꯝꯂꯣꯝꯗ ꯁ꯭ꯋꯥꯇꯤꯅ ꯌꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯝꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯨꯞꯅꯇꯪꯒꯤ ꯇꯥꯛꯐꯝ ꯇꯥꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯁ꯭ꯋꯥꯇꯤ ꯑꯁꯤ ꯅꯔꯁ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯛꯄꯅ ꯀꯗꯥꯏꯋꯥꯏꯗ ꯊꯣꯝꯂꯕꯗꯤ ꯁꯣꯛꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯣꯠꯅ ꯊꯣꯝꯕꯗ ꯅꯠꯇꯅ ꯃꯈꯥ ꯆꯠꯊꯒꯗꯕ ꯋꯥꯠꯂꯤꯕꯅꯤ꯫ ꯁ꯭ꯋꯥꯇꯤꯅ ꯍꯥꯟꯅꯗꯒꯤ ꯕꯣꯇꯜ ꯑꯃꯗ ꯑꯦꯁꯤꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕ ꯑꯗꯨꯅ ꯔꯥꯖꯦꯁꯀꯤ ꯃꯥꯏꯗ ꯀꯥꯞꯁꯤꯜꯂꯝꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯇ ꯈꯥꯡꯕ ꯉꯝꯗꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯇꯣꯛꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯁ꯭ꯋꯥꯇꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯈꯣꯡꯐꯝ ꯑꯁꯤ ꯌꯧꯅ ꯊꯥꯡꯖꯤꯜꯂꯕꯅꯤ, ꯑꯗꯨꯅ ꯈꯔ ꯈꯥꯡꯉꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯁ ꯈꯥꯡꯕꯗꯤ ꯋꯥꯔꯕꯅꯤ꯫ ꯑꯦꯁꯤꯗꯅ ꯃꯥꯏ ꯑꯗꯨꯕꯨ ꯆꯥꯊꯠꯄ ꯑꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨ ꯅꯨꯡꯁꯤꯕ ꯑꯃ ꯐꯪꯂꯒꯅꯤ ꯈꯟꯅ ꯈꯥꯡꯂꯝꯃꯤ꯫ ꯁ꯭ꯋꯥꯇꯤꯅ ꯃꯈꯥ ꯇꯥꯅ ꯄꯦꯇ꯭ꯔꯣꯜ ꯌꯥꯎꯕ ꯕꯣꯇꯜ ꯑꯃ ꯂꯧꯈꯠꯇꯨꯅ ꯔꯥꯖꯦꯁꯀꯤ ꯃꯥꯏꯗ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯑꯦꯁꯤꯗꯀꯤ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯔꯥꯖꯦꯁ ꯑꯃꯨꯛꯀ ꯄꯦꯇ꯭ꯔꯣꯜ ꯁ꯭ꯄ꯭ꯔꯦ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯩ ꯊꯥꯔꯝꯃꯤ꯫ ꯁ꯭ꯋꯥꯇꯤꯅ ꯅꯔꯁ ꯑꯃ ꯑꯣꯏꯔꯝꯕꯅ ꯃꯩ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯨꯊꯠꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯩ ꯑꯗꯨꯅ ꯃꯥꯏꯒꯤ ꯁꯔꯨꯛ ꯑꯗꯨ ꯂꯣꯏꯅ ꯆꯥꯛꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯈꯔꯁꯨ ꯆꯥꯛꯍꯟꯗ꯭ꯔꯕꯗꯤ ꯗꯣꯛꯇꯔꯅ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯗꯅ ꯂꯥꯌꯦꯡꯁꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯋꯥꯇꯤꯅ ꯈꯪꯂꯝꯃꯤ ꯃꯥꯏꯒꯤ ꯁꯔꯨꯛ ꯑꯁꯤ 30%ꯒꯤ ꯃꯅꯨꯡꯗ ꯃꯩꯅ ꯆꯥꯛꯄ ꯑꯣꯏꯔꯒꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯕꯗ ꯌꯥꯒꯗꯧꯔꯤꯕꯅꯤ꯫ ꯁ꯭ꯋꯥꯇꯤꯅ 30% ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯩ ꯑꯗꯨ ꯃꯨꯊꯠꯇꯨꯅ DRDO ꯍꯣꯁꯄꯤꯇꯥꯜꯗ ꯔꯥꯖꯦꯁ ꯑꯗꯨꯕꯨ ꯁꯨꯗꯥꯀꯔꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯝꯕꯅꯤ, ꯑꯗꯨꯒ ꯔꯥꯖꯦꯁꯀꯤ ꯂꯥꯌꯦꯡꯕ ꯍꯧꯔꯝꯃꯤ꯫ ꯔꯥꯖꯦꯁꯀꯤ ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯑꯗꯨꯁꯨ ꯃꯥꯏ ꯄꯥꯛꯅ ꯇꯧꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯗꯤ ꯏꯁꯣꯔꯅꯁꯨ ꯃꯇꯦꯡ ꯇꯧꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯔꯥꯖꯦꯁꯅ ꯍꯥꯃꯦꯡꯒꯤ ꯁꯥ ꯁꯨꯞ ꯊꯛꯇꯕ ꯑꯗꯨꯒ ꯁꯨꯗꯥꯀꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯗꯕ, ꯃꯅꯥꯎꯅꯨꯄꯥꯕꯨꯁꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯗꯧꯅ ꯂꯣꯏꯅꯔꯛꯄ ꯑꯗꯨꯅ ꯁꯨꯗꯥꯀꯔꯒꯤ ꯃꯅꯥꯎꯅꯨꯄꯥꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯊꯤꯒꯠꯅꯕ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯗꯤ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯀꯦꯁ ꯑꯁꯤꯅ ꯇꯥꯛꯂꯤ꯫ 10 ꯗꯤꯁꯦꯝꯕꯔ 2017ꯗ ꯁ꯭ꯋꯥꯇꯤꯕꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯅꯤ, ꯑꯗꯨꯒ 14 ꯗꯤꯁꯦꯝꯕꯔ 2017ꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯁꯨꯗꯥꯀꯔ ꯁꯥꯕ ꯔꯥꯖꯦꯁꯄꯨꯁꯨ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯁꯔꯨꯛꯇꯨꯁꯨ 100% ꯔꯤꯀꯣꯚꯔ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯔꯥꯖꯦꯁꯄꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝꯃꯤ꯫ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯗꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯍꯥꯏꯕꯗꯒꯤ ꯏꯕꯤꯗꯦꯟꯁ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯈꯤꯔꯝꯃꯤ꯫ ꯀꯦꯁ ꯑꯁꯤ ꯁꯦꯁꯟ ꯀꯣꯔꯠꯇ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯊꯥ 9 ꯂꯩꯔꯕ ꯃꯇꯨꯡꯗ ꯁ꯭ꯋꯥꯇꯤ ꯑꯁꯤ ꯕꯦꯜ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯜꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯤ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯇꯕꯗꯒꯤ ꯄꯨꯂꯤꯁꯅ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯋꯨꯃꯦꯟ ꯁꯦꯜꯇꯔꯗ ꯊꯝꯂꯝꯃꯤ꯫ ꯁ꯭ꯋꯥꯇꯤꯒꯤ ꯁꯦꯐꯇꯤꯒꯤꯗꯃꯛ ꯃꯍꯥꯛ ꯑꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯤꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯕꯨ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤꯕ, ꯃꯥꯒꯤ ꯑꯅꯥꯕꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯊꯕꯛꯀꯤꯁꯨ ꯌꯥꯅꯕ ꯅꯨꯄꯤꯒꯤꯁꯨ ꯂꯥꯌꯦꯡꯅꯕ ꯆꯦꯟꯗꯨꯅ ꯇꯧꯕꯤꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯑꯁꯨꯛ ꯊꯤꯅ ꯍꯥꯠꯄ ꯉꯝꯕ ꯍꯥꯏꯕꯁꯤ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯇꯝꯁꯤꯅ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯒꯗ꯭ꯔꯥ, ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯤ ꯑꯃꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯥ, ꯅꯨꯄꯤ ꯂꯩꯔꯕ ꯃꯈꯣꯏꯅ ꯑꯇꯣꯞꯄ ꯅꯨꯡꯁꯤꯕ ꯊꯝꯂꯤꯕ ꯑꯁꯤ ꯆꯠꯅꯕꯤ ꯑꯃꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯨꯠꯊꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯊꯣꯛꯄꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯅꯨꯄꯥ ꯌꯦꯡꯒꯦ ꯀꯣꯏꯒꯦ ꯈꯜꯂꯕꯗꯤ ꯏꯔꯝꯗꯝ ꯑꯁꯤꯗꯁꯨ ꯊꯣꯔꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯑꯐꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯍꯟꯁꯤ, ꯑꯗꯨꯒ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃꯁꯨ ꯑꯣꯏꯍꯜꯂꯁꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯀꯃꯦꯟ ꯇꯧꯗꯨꯅ ꯈꯪꯍꯟꯕꯤꯔꯛꯎ, ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯏꯔꯣꯏ ꯂꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ WhatsApp ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ
join taubininglabadi description amadi comment box ta link hapsaramge mayamsu join tausinbiru